ngarang ayuktagi leptana surakpa nongna Manipurgi mafam kayada ichawgi awaba mayoknaba haure. Tamenglonggi mafam kayada chingning khaire ijai turel mathakta saba sangadriba thong ama isingna senthakre. Amadi mathang thagi anida pangthokadoriba Imphal Municipal Council gi mikhalgi scrutiny asi pangthokre. Khurumjari ISTV ki Manipuri pau miyang tabiriba pumnamakpu taramna oksari hauzik mapung oiba pau ngarang ayuktagi ngasi phauba leptana surakpa nongna Manipur gi ching amasung tamgi mafam kayada ising isawgi awaba mayoknaba haure. ISTV news na phangba paugi matung inna leptana surakpa nong asina Manipur gi tampaki mafam sing maru oina Imphal manungi akutpa mafam sing ising thumjinba haure. Ising thumjinba mafam sing adugi manungda kaisamthong kaisampat khurai soibam laikai singjamai uripok kakwa amadi nauria pakhang lakpa kendra gi mafam sing yauri. Imphal fauduna senba turel sing maru oina nambul turel Imphal turel amadi irel turel gi imai hengatle leptana nong susilak labadi tampaki mafam sing dasu henna chawba ichawgi awaba mayoknaba yabagi fibamda leiri. Amaromda leptana suba nong asina maram oiraga hairok fauduna senba wangjing turel imai pathokpadagi khul kayada ising thumjin hankre. Masigi mathakta nambol amadi oinamna singba mafam singdasu ichawgi awaba mayoknaba haure. Tamenglong district the senba turel kayasu ising imai wangkhalakpada natana district asi phauduna seliba izai turel gi imai kai hena wangkhalakpadagi none amadi nungtek phaunaba valley bridge ama iraina senthakre thong asi SPA gi makhada lupa lakh nifurom changna thangmaiban gi naikalongdagi azwan gonmai koba amana sabani thong asi sangadribani none bazar amasung nungtek ki phaunanaba amata ngairaba thongni contractor na quality maintain tawdabadagi isingna senthakibani haina khunja singna phongdokladuna government na hiramasida inquiry tawduna contractor asigi mathakta action lokhatna badabi tawri nong asina district asigi maru oibe lambi kaya chingning khaibadagi phaunaba ngamdre lukhambi amati langkhong khul anigi marak Imphal Jiribam lambi national highway da mafam ahum thokna chingning khaire rangkung part 1 da su lekhom lainang sentharakpadagi yum kai kaya amanga ta thokle hairi loi mong yum chit de khare potai loi mak damage tawre aduga national highway somna so khoi gi khun manung sida lambi thong phau lan ba yadre railway gi landslide tab de gi national highway si ban taw khare jare ga di athuba matam da government of Manipur na natraga BRTF side gi any railway company side gi asi thuna hangdoki nama government gi maikai da khoi propose tawri Med department tagi phangba atopa pawgi lekhun amagi matung inna lakliba pung nipal gi manungda awangnong pok yauna India gi kha amasung nongsup thangba sarukta akan manong sugani hairi Mathang thagi tang anida pangthokadoriba Imphal Municipal Council gi mikhal gi scrutiny ngasi pangthokre Imphal West ki oina ward kun gi councillor amadi ward member gi scrutiny DC Imphal West ta pangthokki Amaromda Imphal East ki oina ward taret ki councillor amadi ward member taramari khanabagi damak porompata laiba SDO Imphal East ki office ta scrutiny pangthokki ward taret ki oina pangthokkiba scrutiny aduda SDO Imphal East na councillor ki mirepche pisilakhiba candidate kulhumdoi amadi ward member ki candidate kunthra taret ki mirepche sing adu kupna yangsinki nongsing ki phibam phattaba amadi chathok chasin nungaitabana candidate singi marakta nungaitaba wafum kaya phongdoknakhi Amaromda ngarang dagi hauna leptana surakhiba nongna SDO porompat ki office ising thumjin batanatana lainang tana lekhom thokpadagi candidate amasung worker sing changthok changsin tawbada chauna khudong zadaba mayok na hanki
nong tarakpadagi thupam ningthina leitabadagi miyam singkhoi saunaba phauhanki mafam aduda leiramba nupi amana Imphal East ki mai oiriba SDO office adugi phibam mari lenaba singna miyang changhaningbaga loinana ningthina semjannaba wafam kaya thamlakhi makok thongba thau puriba singsina yengchanbidana leikhom leinang si kamain tawge khoke do ketang yengchanbiraga masida kano to sembi sabidana kitang tawbiradi kitang penjagani ado yengbada yamna awaba masu phambam chafam dagi kari dagi yam nungaitaba aba haiba amadu oire akhoi yengbada su thawai su nungaijade jaga sida leijabani na ko aduga si yamna su pende ado masi yengchanbidana kitang sembi sabidana mayam sigi awaba si kitang ubiragadi yam penjagani na khanjaya Amaromda ngarangdagi haurakliba nong asina maram oiduna Palace Compound da leiba Maharaj Buddhachandra College gi campus amadi ka manungda ising thumjilakpadagi mahairoi singda chauna khudong zadaba mayoknare Students Union gi miyoi amana phongdorakpada numit humni gi manungda mari lenaba department na college asigi phibam yengsinduna ising thumjinbagi awaba mayoknariba asi thabak lokhalaktrabadi class boycott tawbagi khongjang changsilagani haina phongdorakli andaki oinadi ko yutuminal lingduna thopa adu ngamaro aduna ko karigumba numi humni gi menungda ngasidegi horaga numi humni fogi menungda karigumba action amata het lokupirek traba targadi haji exam torba BA gi second semester fourth semester sixth semester gi exam torba si koi boycott togjagani makhata ne exam sida thamaloi koi school get solon jagani Bisnupur district ki mafam kaya da suyum kai kaya ising thumjin khibena leifam leitaba yaure ngayok farm kaya su pathokre moirang kendra gi manung sanna oksongbung patlau khoirau amadi thoya gi yum kaya ising na thumjin khre tinungai phubala amadi kwakta gram panchayat ki manung sanna charangpat ward number 8 gi mafam amadi moirang gi mafam kaya da su ising thumjin khre Kendra sigi ising thumjin khraba mafam singda MLA M Prithviraj na Moirang Municipal Council gi councillor sing amadi SDO Moirang yauna satuni yangsin khre Laifam leitraba singi damak relief camp ama hangdokna ba sem sare nong khara hek subaga Moirang part 2 gi mafam sing khosem gi isau hek thokliba si koknana ba turela sigi mathakta sagatliba yum sing lokthokna ba hotna bada miyam na mateng pangbiyu haiki Kung dilakad ang future si sa hong taro ko kitang doktor option taro ko hong ni taro kan si ko danang kang rin si ko na te ko pina pagi ka bibi tara ka di ko susoy na ko ising sau su la ko matam da ko ma ko na chak ki tara ka di ai ko ai ko da ki class ba sa ki ko ti ko maroi na ching da ki su chen da ko ising se one time da ko ching ko ka ki ma ko ba ale ki harak ta ba ko ki deforestation taro me am si ki su ki factor su adu overall ko yawe Itsauna maram oiduna leifam leitabadagi relief camp hangduna leiriba fish market Moirang patlau amadi sarangpat ki mafam anida district administration gi makhada SDO Moirang na cheng hawai amadi sana thaknaba potlam sing mating piba hokre Imphal East District ki manung sanba lamboi khun uyumpok amadi nongsumna singba mafam singda khamen lok turel lagi pathorakpa isingna hairiba mafam sing asida ising sawbadagi lupa lakh tara romgi insang napi amadi mahai marong kaya amang ata thoan khre laumi singna sarkar gi mari lena singi pukning sing silakli nong tarakpadagi ngasi akoi gi lau pari ma tawjari je akoina di lakh ahum khara yana pajaramani hoji nongjina maram ora kanda koi kaya panggadam no haibam kangdre du mating manga le tare ta ke sinu jawri Amaromda Imphal West ki manung sanba maklang turel dagi pathorakpa isingna turel asigi nak yata leriba yum kaya ising hajin kre amadi lambi kaya thumjin khibedagi miyoi kaya na chathok chasin tawbada chauna khudong zadaba mayoknare Tha sigi tang nipal gi nimidang da Joint Committee on Inner Line Permit System Manipur JCILPS na lusingduna satkiba miyam gi maira gi rally da saruk yakhibi uripok tawrangbam lekai degi tawrangbam ongbi tarini debi tamthiba mawong da phukiba police personnel matik saba jairak piu haina thodok asigi matang da semkhiba JAC na kaukhiba matam kaktaba uribok pan na maram oiduna maikai asomda chauna kaiba pikre ngasi ayuktagi hauna uripok flyover bridge masindagi hauraga miyamna lambi thingbagi khongjang changsinki lambi asigi nak yata leba dukan singthong hangna khide haujik phawbagi oina pamdaba thodok thokpagi paw leitri Manipur state government da memorial de pibe ba sem da deputy sem da digida akoi local element de pide
ꯍꯧꯖꯤꯛꯄꯨꯗ ꯍꯧꯖꯤꯛꯄꯨꯗ ꯃꯣꯏꯒꯤ ꯔꯦꯁꯄꯣꯟꯁ ꯑꯝꯇ ꯐꯪꯗꯦ ꯑꯗꯣ ꯅꯨꯃꯤꯠ ꯃꯥꯄꯟꯅꯤ ꯁꯨꯔꯕ ꯁꯤꯕꯨꯛꯇ ꯒꯣꯔꯃꯦꯟꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯇꯧ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯐꯥꯎ ꯇꯧꯕꯤꯔꯛꯇ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯤ ꯃꯁꯤ ꯇꯧꯗ꯭ꯔꯤꯐꯥꯎꯗ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯀꯛꯇꯅ 우리복ꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ 우리복 ꯁꯤ ꯃꯅꯨꯡꯗ ꯂꯩꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯇꯝ ꯀꯛꯇꯅ ꯄꯟꯖꯔꯒꯅꯤ ꯑꯩꯈꯣꯏꯅ Uripo Sorbon Tingeldagi Tarini Butam Tiba Mawong Pukibada, Zenaba Police Personnel Sizairak Pinanaba Miamna Kongjang Kaya Sangsilabasu, Government Asina, Asi Pauba, Nataiduna Laitopa, Matong Hoktaba Tawong Ni Haina, BJP Manipur Pradesh Nakana Yaning Daba Fondo Kre. Atuba matamda tarani degi FIR lokthokduna thokdok aduda senariba police personnel singi mathakta action lawduna wathok asigi waroisin purakadabani hairi. Joint Committee on Inner Line Permit System Manipur na Sangsilliba Khongjang asibu saugatuna Kaisampat Traffic Point dagi malom phauba mioi kayana lambi thingba amadi wakat mifam chathakhi. Nungthil pung amadagi pung ama lambi thingduna human chain semba amadi miyamgi wakat khongjat chathakhi. Pass tawkhraba Bill Act olhangadabani mitopna vote lepa amadi thadaba yaroi yelawmi kannanaba thabak lokhatrabadi municipality gi mikhal pangthokpa yaroi haiba kholaw singlawkhi. Assembly the pass document bill Assembly the pass document bill Assembly the pass document bill Assembly the pass tokiba bill ahum ayaba pihananaba political party singi mihut kangbo ama Delhi da satnanaba lawkhiba warep ki mayokta JAC Surachandpur na satharakiba pungni funipal gi total shutdown khongjangi ngasi nini sanba nimita Surachandpur district ki mahosagi punsida chauna akaiba pikre Lambida gari amadi mi jana khide dukan sing thonglo na khi mahai tampham sang sing amadi sarkari office sing kana khide Tamenglong district tasu ban asina chauna akaiba pikhi ban chaugat pasing na none da truck ani gi mingsel sing thugai khi Khongsang area da gari nipal gi somon khi hairi ngasi nini sanba nimita su lambida gari sing ayamba chana khide government ki office amadi school sing thonglo na khi Samurau awang laikai degi moirang mayum chawba misigi matang da semkhiba JAC na matam kaktana mayai lambi thingbagi khongjang manungda ngasi ban chaugat pani singnaba singna Samurau kaithel amasung masu cinema hall ani gi marakta na sankritan sakpa mioi sing phurakpaga loinana gari thugairak le hairi Manipur Press Club ta pangthokpa paugi mifam amada pangai haraurau awang laikai degi Dayananda wahengbabna makhoi ngasi sugunugi pangal tabida phiroi amagi isai sakpa alto car da chatpani chatkhiba matamdadi thoina apanba pirakhide adubu halakpada ima ibel singda hainaringai da khanghaudana naha kharana garigi mingsel thugairaga nungna tharakhibani Lining laison nga mari leinaba thoram sing pangthokliba mioida asigumba thabak chatharakpa asi yaningde haikhi ꯀꯣꯝꯊꯣꯛꯑꯦꯅꯗꯤ ꯍꯥꯏꯕꯤꯔꯒ ꯉꯁꯤ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯕꯤꯔꯛꯏꯕ ꯅꯠꯇ꯭ꯔꯒ ꯇꯧꯕꯤꯔꯛꯏꯁꯦ ꯀꯔꯝꯕ ꯒ꯭ꯔꯥꯎꯟꯗ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯛꯏꯅꯣꯅ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯆꯩ ꯊꯃꯣꯏꯗ ꯑꯗꯣ ꯇꯁꯦꯡꯅ ꯀꯨꯝꯊꯖꯔꯒ ꯏꯔꯦꯟꯅ ꯂꯩꯔꯤꯕ ꯏꯃꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗ ꯑꯩꯅ ꯄꯔꯃꯤꯁꯟ ꯂꯧꯖꯗꯅ ꯒꯥꯔꯤ ꯂꯥꯞꯅ ꯈꯥꯝꯖꯗꯅ ꯊꯝꯃꯒ ꯅꯤꯌꯣꯝ ꯑꯃꯠꯇ ꯀꯥꯏꯗꯅ ꯆꯪꯁꯤꯟꯖꯔꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕꯅꯤ ꯃꯇꯝꯗ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯅ ꯊꯣꯛꯂꯛꯑꯒ ꯑꯩ ꯃꯈꯣꯟꯗꯣ ꯇꯥꯔꯛꯄꯗ ꯃꯣꯏꯅ ꯊꯨꯒꯥꯏ ꯊꯨꯒꯥꯏꯕꯒꯤ ꯃꯈꯣꯟꯗꯣ ꯇꯥꯔꯛꯄꯗ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯕꯗ ꯑꯩ ꯒꯥꯔꯤꯁꯦ ꯊꯨꯒꯥꯏꯔ ꯂꯩꯔꯝꯃꯦ Manipur Sarkar ki Transport Department na Imphal ki oina traffic regulation system amadi parking gi matangda yangsinduna kari karamba thabak lokhat kadagi haibagi matangda routine 9 na pangthoktuna lakpa traffic regulation and parking committee gi mifam ngasi all secretariat ta leiba conference hall la pangthokre ngasi gi mifam asidagi hauraga ihan hanba oina media gi mihut singsu se pau piduna saruk yahan khre All Manipur Working Journalists Union ki President Wangkhemcha Samjai General Secretary Jitningomba Susaruk Yakhi Mifamadu Transport Minister Dr. K.S. Ratan Kumar na chair lawduna pangthokhi Mifamadu da IMC Mahud PWD PTA Police Traffic Police amadi atai local body gi mihut singchu saruk yakhi punna agenda kuntaruki manungda taranithoi khanakhi loinana lemhauriba agenda tara mari adu hayang amuk khanagani hairi Manipur da Scheduled Tribe Status ki matangda Protection and Preservation Committee PPCM Manipur na satharakliba miyam gi khana nainabagi mifam gi saru ama oina ngasi Pioneer Education and Sporting Union oinangba khusannaduna usa khangdabi community hall da pangthokre Mifamaduda committee ki convener Dr. Waimani Khuman Thobal gi ZEO oiramba S Tomba Ward number 8 gi councillor CS Keso Susaruk Yakhi
resource person oikiba Manipur University ki professor MC Arunna haukhibada kanagumba mi amana masabu amadi masagi phurupu chawkhattabani haiba matamda sauroidaba kanasu yaudi haiki Dr. Waimani Khumana aikoina manglomda chatuna ahenba amadi chawkhatpa tanabagi matamda maninglomda amuk hanna chatpa haibasi malemda leiriba phurup amatana taunadaba thabakni haiki aduda lenga aikoi mayam si amuk chawkhatnaba aikoi laiminaba tonaba tinaba yanaba haiba miyen sidi yam tienba yam pakchawla ai luthana khankhundaba kan group kregi kenonena lawi aduna masu koiroi aduna khara modai khara silai jaba uski laiba notel ki trains ka ko changba yaba tangkang da changchila phijna suguda mali Tara suba mayak satpa numit ngasi milal sinduna jam hol pangthokre thoramduda Education Minister Dr. KS Ratan Kumar PDA ki chairman Timangi Babu milal ki president M Naukhamba Maitaina thoramgi maru oiba mioi sing oina saruk yakhi thoramgi saruk ama oina Kiran Kumar yumnam chana iba lairik ama phongkibaga loinana milal na pangthokkiba sangdamnaba singda makok mathang taraba singda mana mathum yanthokhi Milal gi lusing purel naukhambana mitai mayek amasung lol chawkhatnaba honabada milalan lokhiba thodang sing nahona na singtha khibaga loinana tungda su lol amasung mayek kidamak lup asina kathokpaga loinana hanba leitana changsin khigani phongdokhi Athoiba mithunglen oina saruk yakiba Minister Ratan Kumar na khunai ama masak takpada lol amasung mayek na chawba thodang lauri Government na milal ga khusam naraga lol amasung mayek chawkhat hananaba paikhat payaba thabak paikhat kani maitai mayek chawkhat hananaba gi damak haujik su tawgadaba thabak kaya ama lairi Class 11 amasung 12 tamliba mahairoi singi damak mitai mayekta lairik kaya handoktuna phongba mathau tari milal na pamliba mitai mayeki oza lawbada TET pass tawba oza lawnanaba thamlakliba wafam thabak oina onthoknaba khanagani haiki madu idana thamamba tongan ba hiram kya da hai batai tongan ba maruina kai iponsiro lo mari lenaba puan ni maram do hoy be lesem lon ni maram do hoy be wangu lon ni maram do hoy be maduda khoida yam number hoy wa akhoi gi munai sigo puru siga tanna thana ba ya ba madugumba yam number hoy ko lai kya ma be mang ba mai tha ki wari singa sisu akhoi ning sin dara ba ni Mi tang mapandagi kun fauba New York da leba UN headquarters ta pangthok liba UN Permanent Forum on Indigenous Issues ki taramanga suba session da Center for Research and Advocacy Manipur ki Secretary Jiten Yumnam su saruk yaduna lamdam asigi oiba tongan ba issue kaya pukhat khre hairi Mifam asida Jiten Yumnam na lamdam asigi political right ki damak armed conflict ama lairiba asida India government na Armed Forces Special Powers Act kumba act thamjinduna military gi thabak lokhatli Act asigi makhada lamdam asigi yelhomi kayagi hak matli UN Human Rights ki official kayana act asi muthat khinaba recommend kayarak hanna tawrabasu ngasi phawba thamduna lakli Act asi India government ta muthat hananaba permanent forum gi pukning singsin khi amaromda yelhomi miyam gi lam mahausa gi pothok kaya state amasung corporate body singna khut tharakli Asauba dam saba lainung dagi thau sing thoknaba amadi atai project kaya asina lamdam asigi miyoi begi hak amasung hingnaba hotnaba da hena fibam soksel halakli yelhomi nataba miyoi kaya yelhomi gi lamda thomjil laktuna mugnaba kaya hengalakli hiram kaya asida India government na thabak lokhat hananaba gi forum gi pukning singsin khi Works Department na Imphal gi Takil gi ITI degi hauraga ba Government Polytechnic ki mapa phawbada lambi gi nakalda leba yum kai amadi dukan kaya ngarang sido khibedagi leifam leitaduna awaba taraba miyoi singda kendra dugi MLS su oiribi Minister AK Mirabai na imung yankhai mapan gi miyoi singda lupali sing kuntra gi senfam amadi seng bek yankhai mapan khudaki oina mahaki maikai degi mateng pangkhibabu sagolban soyam lerakta leba Organization for Upliftment ki maikai degi thagat ba phongdokhi Primary amasung graduate oza lawbada Manipur government na mark ta yumpham oiraga lawgani haribasi semdoknanaba yanakhiba wafam thabakta onthoraktabadagi mayokta Kanglaipak Students Association ke SA na Lamphel Level Education S ki office solon sinkre khongjang asigi matangda association gi secretary general Dayanandana oza lawbagi
हाइरिबा थबकसिंग असी अतै थबक लौबगा मानदे मार्कता युमफम ओइरगा लौगनी हाइबसी अचुम्बा खोंथांग नत्ते मसी होंदोकनाबा KSA ना निमित मंगानी की मतम पीखिबनी अदुबु ngasi फावबा थबक ओइना पांगथोकथ्री एजुकेशन द मिखल की कैंपेन ओइना सिजिनबा तौबिगनु KSA गा डिपार्टमेंट का यानखिबा वाफम थबक तो ऑनथोकथ्रीबा फावबा एजुकेशन S की ऑफिस सोलनसिन बगा लोइना अतोप खोंजंग कया सु संगसिन लगनी हाइखी Manipur government na ngasi phawda education sector sida chawkhona bagi haidana pukchen sengna hona bibi mota Manipur government school sing se sithaba de hena aso mangjen tharaga ngasi phawda lai ana education sector se masi yamna afaba maike de puna na bagi de mota hona biu education sector sida election ki campaign na moina election ki khulai moina tawdiri madu tawbi no aidana hanjana hanjana kese na haijage bo pham do madu thawoi dabina thawoi dabne mara moika da ngasi ki hariba education S department se masi like tabga samana re adana masi ngasi de ki labiranu adana masi ki wafam se yamna clear oina kanu tawdri phawde masi thong hangdirnu haidana education SK officer se koi thong lonjan jaban कुंतरुक सुबह सेक्टर की तरह निथुई सुबह असम राइफल्स ना चांदेल डिस्ट्रिक्ट की सीता रोड जंक्शन दा थीब हुंब की थबक जथबदा लुपा लाख तरा लिसिंग कुल्लोम की ओइगदबा जिनसेंग किलो चाम हुंबुद्रा फारे हाइरे फागतलबा पोटलम सिंग टेक्नोपल रेंज फॉरेस्ट खुसनखरे अमरोमदा यारिपोकी पोइरौदा लिन्ना चिकपा मियोय अमा मापन सुबह सेक्टर की अनि सुबह असम राइफल्स की मेडिकल टीम अमना कनखरे लिन्ना चिकलबा मियोय अदुगी ममिंग खोइसिम कवि चाही यांखै निथोइरोम सुरे हाइरे हौजिक पाउगी मरक थना ब्रेक अमा ओजा पेन रिलीफ ऑइंटमेंट ख्वांग नाबा कोक चिकपा तांग चिकपा फू नाबा सिंगबदा सिनबा यारबा लिपसा ग्रुपना पुथोक सबा ओजा Wanted some electronics mechanics for repairing ISTV set-top boxes at different places: Bisnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. And wishing Likla on its 25th celebration. Constipate season of you. Constipate season of ana manung sa manungay taba constipation problem kohan mangami. Itan tanba manung sa na singuso kohan mangami. No mada tumam daida lubu saba ising glass amana chamas amana traga anidan thadar season of you. Constipate. Unique Education, CBSE, Sega Road, Kojeng Hazari Lekai, opposite Sanga Express. 5 months CBSE 11 and 12 science, 3 months CBSE 9 and 10 SA1, starting from 12 May 2016. Vacation course for Navodaya Sainik and Outsider, 2nd May 2016. Girls hostel in the same block, boys hostel and van service available. Break kitung da taram na oksari. Ibundok pakhang ba cheng hong bagi thauram me kunma thoigi ayukta hingang sing de lairiba iputhau nongda lairen pakhang mana pan khiba hana jing singmaida pangthok lagani hairi thauram asi inat laifam ngak pa punba loop hampak laikan loop maitai leimaron arts performing center lining koloi lining thau sana mahi thaugal loop amadi kakhalna punna singadabani Manipur Press Club ta pangthokpa pawgi mifam amada thauram asigi chairman L Asokumar na cheng hongbagi thauram asi ipa ipu singi haktakta ningthaurel singna mathang pangthoklapani haingang singda lairiba pakhang mana pankhiba hanajing singmai asi puwarigi oiba mafam ama oina government na thambiyo haiki Kangla Religious Committee na su pakhang ba cheng hongbagi thauram me tangkunma thoida pangthoknana ba sem sabaloi ri hairi Thongjo Kendra ki MLA TS Biswajit ki miyang makhada Kendra sigi National Food Security Act ki makhada kanaba phanghangadaba singi ration card ngasi Thongjo Zone 3 Community Hall da yanthokre thauramadu Zilla Parishad Member Pradhan Consumer Affairs ki official singsu saruk yakhi Tamenglong District ki manung sanba Tauksem da National Food Security Act ki makhada Fair Price Shop Center da 10 kg da lupa tara da yole hairi ration card da 10 kg da lupa ahum haine irabasu 10 kg da lupa tara da yon babu Tauksem Headquarters Students Union ki President Joseph Newmaina yaning da pafongdorakli
Kerosene liter da lupa kun manga da yole mari lena basingna athuba matamda mityeng changbiu haina Joseph Newmaina makata na phongdorakli. Iti ek makada aikoi toksem area da that 14 the agency na purak laga part kiji da rupees 3 da yon gudo ba rupees 10 da yon basa ikoi toksem headquarters student na condemn tawi adu thuba matam da concerned authority na action view Sahi kuning gi Jiribam da ikoi lairik ningthina tamsi haibagi pandam da MSF Jiribam special branch na satharakpa thorongi manungsana tha amasum na sathagadaba class 9 amasung 10 gi free summer special coaching class ngasidegi Jiribam higher secondary school ground da hokre coaching asida punna mahiroi chama yankhairom na saruk yari hogdopagi thorom da special branch ki president P Ranbir su saruk yakhi Kuki National Front ki kunmapan suba Raising Day thoram ngasi Sadar Hills ki manung sanba ngamun playground da pangthokre thoram aduda UKLF ki chairman S Haukip KNF ki president SD Thangboy general secretary Aaron KNF MC KNF Jogam KNFS Kuki NP ADC Sadar Hills ki chairman Kuki Civil Society ki Lusingba Singh village chief amadi tongan ba furup singh ki Lusingba Singh su saruk yakhi Lup asigi lai khidraba kadar singi mafamda minute ani tumina leptuna ikai khumnaba utki General Secretary Aaron na lisingma samapan kuntra manga amadi lisingma samapan kuntra tarukta Manipur Kuki Chief Association semduna British ki mayok talan thengna ki lisingma samapan nifu tarukta Kuki National semnana ba Kuki National Assembly semki tungda lisingma samapan humfuda Kuki State ama pinana ba matam adugi India ki Prime Minister da memorandum ama pisinki Lisingma samapan marfu tarukta Mizoram bo state piki bada Kuki Singh yaho dabadagi lisingma samapan marfu taret ki metara nipalda Kuki National Front semduna Kuki Singh state ama pinana ba khutlai paiduna lanthengna ba horakhi hairi Social organization of the Kukis called Kuki National Assembly was formed in 1946 under the leadership of Pu Jabumi Sao and Pu Tigigan, which same organization submitted the first memorandum on behalf of all the Kukis to the first Prime Minister Sri Jawaharlal Nehru in 1960 asking for a separate administration for the Kukis. That was the landmark and that was the first memorandum submitted to the Indian Union for a separate administration of the Kukis. And to go back prior to Tungda thoram ki saruk ama oina Kuki Maitai amadi Nepali furup ki nat ki oiba jagoi isai kaya utki Manipur Gaura Dharma Prasar Samiti Bisnupur District ki sahi gi mifam ngasi pangthokre thoramadu da MP Dr T Maina T Gaura Mohan District Malaria Officer Dr T S Nabakishore amadi W Khizir Kumar su saruk yakhi thoram gi saruk ama oina Gopal Bhakta Goswami na iba Sri Hari Bhakti Vilas ki ani suba saruk Wairokpam Bhagiratna Manipuri da handokpa lairik amasu phongki UPSC na lauba Civil Services Examination da chama humputaret suba rank ta lakhiba S Askar Ali okpagi thoram amangasi Kwakta Bazar Community Hall la pangthokre Kwakta Municipal Council na sinduna pangthokhiba thoram adu da Chairperson MD Karimuddin Phagwakchau Ikhai Police Station gi OC Abdul Salam su saruk yakhi Council gi maikaidagi achamba khudol pot tamduna ikai khumnaba utki DIPR ki Director Megachandra Kongbam na lusingba officer singi team amana kaisampata hojik sagaliba DIPR gi office building gi phibam yangsin kre building asigi ahanba tangka ki sabaloi sin kre amasung ani suba tangka ki su ayamba sabaloi silakle semgat sagaliba asigi hojik lairiba phibam yanglaga Director Megachandra na ahanba amasung ani suba tangka ki sagatba asi hekloibaga Directorate asigi maru oiba section sing news photo video publication singba tangkak naina anoba building asida hongjilagani hairi Panbayai office building asi public investment board na approve tawduna lisingani taramathoi gi July taramathoi dagi lupa lakh sani pantara nithoi henbagi senphamna saba horakhibani
Kumbi Block Congress Committee na sinduna Saiton gi tongan ba polling station anida atopa political party singda achoba thodang lauramba voters ani henbana ngasi Congress ta yarakpada Kumbi Kendra gi MLA sana sambira amadi Kumbi Block Congress Committee na taramna okre thoramaduda Zilla Parishad member yauna miyoi kayana saruk yakhi MLA Birana haikibada Kumbi Kendra da mahangna afaba sasan ama purakpa ngambadagi miyamna mahakpu thajaba thamduna miyoi kaya party asida changlakpani Parti wala laibado kasti kaidara. Magina CPI going into sodum poiba. Magina BJP on the show BJP on the end I said. Masidi wapa matang kana wachumrai hara. Manipur State Women's Development Corporation Limited amadi Kaksing Naudam Bazar Area Women Development Society anina punna sinduna nupi singi sel tum amasung kunai rol gi fibam phagat hana bagi matangda nomagi oba miyam bu bhap tahan bagi thoram ama Kaksing Panji lekai den leiba nursing mandap da pangthokre thoram aduda Kaksing Kendra gi MLA Y Surchandra Kaksing Municipal Council gi chairperson M Ina Khunbi Councillor N Sanjay Susaruk Yakhi Social Welfare Department के Assistant Director N Binod, Deputy Director Zitesur Kaisam, Statistical Assistant W Inamasa amadi Advocate Y Mohendrona, Resource Person oina Wangang Ki. Manipur Association for Science and Society na sinduna laire lapam sarana iba chekhai raba zel gi chekpal mingthon ba lairik amangasi Manipur Press Club ta phongkre thoramaduda Professor IS Kangjam Association gi Secretary Dr. R.K. Ranjan Susaruk Yakhi Manipur University ki Manipuri Department ki Head Professor Nahakpam Arunana lairik asi masak takhi District Magistrate na Wangkai Hizam lerakta thamkiba curfew adu hayeng ayuk pung taruk tagi numidang wairam pung manga fauba pung taramathoi gi oina komthok le hairi Moizing Government High School Thobal Moizing gi permanent oiba headmaster ama laitabadagi Oza Singh tha ahum hena tolo phanglaktre Muslim singna namna tamliba school asigi headmaster ama athuba matamda thambina ba mari lena basingi pukning sing silakli ngasi school asida mahairogi mama mapa sing school management committee amadi oza singi oiba punba mifama mapangthoktuna school asigi haujik oiriba phibamgi matangda khana khre committee gi convener Azad Khana haujik school asigi assistant headmaster na choba thodang lobi badagi laikai miyamna mahak puthajaduna haujik mahairoi chahumgi mathakta mahai tamli Zahi asigi February da headmaster pension chat khibadagi school asi khudong zadaba kaya mayok nare maramaduna assistant headmaster asibu permanent oiba headmaster henbiu haiki mahairoi amagi guardian amana oza sing tolop phangdabadagi thabak lepagi khongjang niminini changsin khibena mahairoi sing lairik tamba phangdaba sinungaite government matik saba miyoi ama headmaster oina athuba matamda thambiu natrabadi khongjang changsilagani haiki mitram Yelhaumi Singh Kananabagi Damak Miamgi Apunma Ihauna Assembly da pass tawkraba bill ahum act oina satna hananabagi damak ayaba launaba hotnabada thanipan helaba phawba center amadi state ta lengak liba BJP amadi Congress anina masa masagi lawfam thokpa thodang laudana amana amada nathaiduna leithokli haina KCP poirai maitai lupna phongdokli Loop asigi publicity secretary Malem Nganba Mitay gi serol amana miyam gi kholaw government asina tabide center da lengak liba BJP na su ubide miyam gi kholaw asi party ani asina chawna mayong ya famthoi laibak thibadi miyam gi ihobu kari suna sungdana party ani asina masa masa gi phibam semna na bahona duna leithokli miyam gi kholaw bu lup na lum na lawbaga loinana ahan ba khongthang oina handaki IMC mikhalda BJP amadi Congress ki mirep sing boycott tawre Party ani gi mirep singna mikhal gi thabak thoram chathaba yaroi party anina miyam gi kholaw taduna miyam gi apam khangna thabak tawrak labadi makha taba khongthang lokhatkani lamdam asida leiriba national political party singna su issue asigi makhoi gi oiba firep athuba matamda miyam da khanghan gadabani madu natrabadi party ani asida yengliba midyang asimak makhoi da su chap manana yengani hairi hauzik sanabagi pau amuk phangbigani Masigi sanabagi pauda Anisuba BSO Trophy Khongjom Circle gi ngasi sanakiba Anisuba semi final match ta Maira FC Texamna PS Football Club Hairokpu goal mari ahumda maithibe piduna final sangkre final lakibe me kunma thoida Surma Football Club amasung Maira Texam ga sanaragani
District Sports Association Kaksing na sinduna tha sigi tara mangadagi satharakiba course singi football refresher course ngasi loisin kre loisin bagi thoramda Ampha Vice President Y Mangol Zau DSA Kaksingi Vice President KS Ibo Bisu saruk yakhi asigumba refresher course asina club singi course laitabagi awaba adu kharada oirabasu koknanaba pandamda pangthokibani Dr KS Birwal na instructor oikiba course asida coach konmukna saruk yakhi Sai National Cyclist Academy New Delhi da thamnabagi damak Manipur gi cyclist singi trial selection trial ama Khumalampak Sports Complex Velodrome da tha asigi kunipal da pangthok lagani masigi damak mioi marina saba committee ama su sem khre hauzik makha taba sanabagi pau boyai ningthaujam dagi amuk phangbigani ngasigi sanabagi makha taba pau da hockey Chandigarh na hockey unit of Tamil Nadu bu maithi bapiduna Taruk Suba Hockey India Sub Junior Men National Championship A Division gi semi final sangkre Hockey India gi mieng makhada Manipur Hockey na sinduna Khumbal Lampak Astrotop Hockey Stadium da team tara nithoi na group mari thokna khaidokuna tha sigi tang tara mari degi chathariba Taruk Suba Hockey India Sub Junior Men National Championship A Division gi ngasi sanakhiba ahan ba match da Hockey Chandigarh na Hockey Unit of Tamil Nadu bu goal tara mathoi sinoda maithibu biduna semi final sangkhibani Hockey Chandigarh gi mai papugi goal singadu Team Captain Maninder na goal manga chanki Habijit Singh na goal ahum amadi Amandip Hasim Angadbi na goal amamam chanduna match asi mai pakhi Anisuba match ki sanakibada Hockey Gangapur Odisha na Hockey Andhra Pradesh bu goal taratruk amada yamna laksana maithiba pikre Hockey Gangarpur Odisha gi mai papugi goal singadu Sudip na goal manga Mandip Karketa Nahas Barwana goal ahum chanki Prakash Deep na goal ani Mangal Kumar Abhijit Swan amadi Ibrahim Topo na goal amamam chanduna match asi mai pakhibani Maithi horaba Hockey Andhra Pradesh ki amatangairaba goal adu Haris Gurjana chanki ahum suba match ki sanakibada Madhya Pradesh Hockey na Delhi Hockey bu goal taruk sinoda maithiba pikre Madhya Pradesh Hockey gi mai papui goal singadu Aniket Baruna goal ani chanki atopa goal mari aduna Hardip Kapur Vivek Sagar Prasad Himanshu Sanik amadi Abdul Ansari na goal amamam chanduna match asi mai pakhi mari suba match ki sanakhibada Hockey Karnataka na Hockey Maharashtra bu goal manga ahumda maithiba pikre Hockey Karnataka gi mai papagi goal singadu Deepak Pal na goal ani chanki atopa goal ani duna Manjit Deepak amadi Kratik na goal amamam chanduna match asi mai pakhi maiti khiba Hockey Maharashtra gi goal ahum aduna Prameshwar Haris amadi Anil Khan Pathana goal amamam chanki Tournament asigi manga suba match ki sanakibada Hockey Jharkhand amadi Sports Authority of India goal ani ni sanaduna draw chatkre Hockey Jharkhand gi goal ani adu Joseph Kangari na chanki Sports Authority of India gi goal ani aduna Michael Topo amadi Ravi Kumar na chankhibani chathariba tournament asigi hayeng ayuk pung 3 rabada ahanba match oina Hockey Gangarpur Odisha amadi Delhi Hockey ga sanagani anisuba match ayuk pung 8 makhai tabada Madhya Pradesh Hockey Academy amadi Hockey Andhra Pradesh ga sanagani ahum super match ayuk pung mafal tabada Hockey Karnataka amadi Sports Authority of India ga sanagani mari suba match nungthil pung mari tabada Hockey Jharkhand amadi Hockey Maharashtra ga sanagani Thakasari boyai hauzik ngasigi oikhiba aing asagi pau amuk makha na phangbigani ICAR Lamphel Partigi Phangba Pauda Ngasigi Khwaidigi Sakhiba degree Celsius kunmari dasmik manga Khwaidigi ingba degree Celsius taramapal dasmik nipa Nungshita yauba ising manil gisang ayukda sada sa mangtilda sada nagutara nipami Ngasigi nong chukibagi sang sama subna ahum dasmik ama milimeter ni
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ngarang ayuktagi leptana surakpa nongna Manipurgi mafam kayada ichawgi awaba mayoknaba hore Tamenglongi mafam kayada ching ningkhaire ijai turel mathakta saba sangadriba thong ama isingna senthakre amadi mathang thagi tang anida pangthokadoriba Imphal Municipal Council gi mikhal gi scrutiny ngasi pangthokre Ngasigi oinadi ISTV na pizaba Manipuri pau matang asida loisinjari miyeng tabiriba pumna makbo amuka hana kuramjari